Babysana misi case CBI da sinakhre IGP Thangmaiban masina maisnam laikai Standard Robert Higher Secondary School da class 7 tamlibi mahairoi ningthaujam Babysana sanu misi case asi CBI da sinakhre haina IGP Zone 1 Craig Khongsaina ngasi Impal West ki Conference Hall da pangthokpa paumi singa unabada phongdokrai magna makha tana hai tha asigi taraga nipan da Standard Robert Higher Secondary School da class 7 tamlibi mahairoi nupi masa ama thauri yanduna si haibigi matangda case ama lokhatki misi adugi matangna miyamna singnaba leibadagi police na additional SP amaga lusingba special investigation team ama semki asiba haksang adu lokhatpa matamdasu executive magistrate amadi forensic science laboratory ga kangbu yauna lokhatki misi asigi matangda hauzik warden ani faraga judicial custody remand tawduna jail thamli faraba miyoi sing adudi moirangkom Tharoizam Lairak Nongmai Them Zentin Kunga Taret Apokpa Joy Kumar Amadi Head Warden Kamai Iren Yankai Apokpa Laikhidraba Kamai Kumarni Laikhidraba Mahairoi Adugi Haksang Postmortem Taukraba Matungda JAC Amadi Miyamgi Apama Matung Ina Amuk Hanata Asigi Kunga Mangaja Zenimski Mokta Postmortem Tauki Misi Asigi Matangna Lokatpa Case CBI da Sinakrabazu Hana IPC gi Section 305-34 Palambagi Mahutta IPC gi Section 302 Mother Oina Amuk Pankre Heiri Case asi CBI da tha asigi kunga tareta hand over tawkhibani case asi Froxuga su yamna mari lainaba case ni Amaromda paumi singa unaba aduda DIG Themthing Sangmana haiki Social media da maram sadana misi asigi matangda achum aran khangdana tongan ba wafam sandorakpa miyoi singlogi matung ina action lokhatnaba thorang tawre misi asigi matangda paumi singna hangba wahangi paukhumda IPG ke khongsaina phongdokhibada hauzik fawbada case asiga mari leinaba warden ani fare masigi matangda chingnaba leirabadi school gi authority fawba fagalakani hairi kataba pongamina